Hauzik ahanbada maru oiba pau. National BJP ki President JP Nadana hairi women empowerment asi Manipur da taseng uba fangle. Mipum khudingmak nusi chanana hingminanaba chumgani political gi oiba khenaba meeting leirabasu hingsa gi thabak chatharoidabani haina DGPP dongel na fongdokre. Amadi Manipur da haukiba pung kunmari asida miyoi nipan nauna COVID-19 positive oikre miyoi ama laikhidre laikhidaba masing lising ani yauri. Hauzik pau sandong na pizari. National BJP ki President JP Nadana haikre women empowerment asi Manipur da taseng na uba fangle. Ngasi nongmagi khongchatta Manipur da lakhibada JP Nadana Sagolban Bizoi Govinda lampakta pangthokpa political conference amada mahakna makhatana haiki nupi khaktana kaithel famduna nupi singna kanagisu mapal tangdana maromdom lepchaba ngami haiba Manipur gi ima kaithel na mek sengna takli. Olympics ta masak nairbi nupi kaya Manipur ki tholakli. Rani Guiding Lu Tribal Freedom Fighters Museum sanaba lupa crore tara manga crore kaitharagani. Bharat ki Defense Minister, Education Minister, Finance Minister amadi Foreign Minister asi nupi ngaktana oiri. Manipur da su Congress ki matamda yamna toina chatharamba blockade ngasi biren gi matamda leite. Congress ki matamdadi ban amasung blockade ngakta thengna ki haujikti state asida mihat mipum thoktre santi leiba thong manana chawkhatpa lamdam ama oinaba BJP bu support tawbiduna BJP gi lenga lakhanba mathau tai haina nadana makhatana fongdokhi ngasigi thoram aduda BJP Manipur Pradesh ki President A Sarda Devi, Chief Minister N Biren, Works Minister TH Biswajit amadi BJP gi maru oiba luchingba kaya su saruk yakhi. Organizing Secretary, Northeast State, BJP. Thank you so much, sir, for your kind presence. This political party, Bharatiya BJI. Bharatiya Janata स्पोर्ट्स का बहुत काम हुआ है। नेशनल स्पोर्ट्स यूनिवर्सिटी मणिपुर अब ये कंस्ट्रक्शन में है। मल्टी स्पोर्ट्स कॉम्प्लेक्स इसका इनॉग्रेशन प्रधानमंत्री जी ने 2018 में कर दिया था। लगभग 300 प्रोजेक्ट्स हैं और जिसका उद्घाटन हो गया है और 30 प्रोजेक्ट ऐसे हैं जहां अभी काम शुरू हुआ है, यानी 330 प्रोजेक्ट्स चलाए जा रहे हैं मणिपुर में। यह भी हमको ध्यान में रखना चाहिए। Ngasi Imphal gi North AOC da leiba Classic Hotel gi conference hall da tawbaga laikhidraba myu adugi mathau mangam pangthokani amasung makhata na hingsa gi thodok thoktanaba akanba miyeng changduna nakan animakta ungkhatna bagi fibam amasung irang taptha hankhre hai ki loinana ambana sinduna mahakpu taramna opagi matangda su thagat warol thamki. All this Smaina arrangement, such a fine and grand arrangement, Tobi Bagi, I'm truly very deeply touched. Aduga Smaina, when our friends and our well-wishers enjoy in our success or encourage us by organizing things like this, ekhoi harau base mapung pha bane. I'm very thankful for your recognition and for giving me such an honor among my peers.
Manipuri Cabinet Minister Diramba C. Dongelgi Sanipani, Aduga Inong Nipamasu IPS, where was using additional DGP almost in queue. First DGP, next line day DGP Amasu, Hektanana Levy. Yamna prominent over Yamna Mayamna second Michael Nava and repeated over Lumba, heavily in the Adubu, Asukayamna Mayamna second Michael Nava, the Horagashu, Isaze in a subject Zabada, Silongels, the Kimatic Chamney, down to art, Yamna very noble, the DGP Yamagi. Conservative police, DGP, he is very, very close to every common man. I see, extraordinary. Haukiba pung kunmari asida Manipur miyoi nipan nauna COVID-19 positive oikre miyoi ama laikhidri. Hariba casing asi sample puna chamapan humfuni toy test tawbada fangkibani haina COVID-19 common control room na fongdokre. Positivity rate asi chada sino dasmik nipan oiki. Hariba pungfam asida miyoi taret COVID dagi fagalaktuna discharge tawkre. COVID-19 common control room dagi thadorokpa cherola man hairi hauzik state asigi COVID-19 case masing asi lakama lising kumapan chatruk Marfutara Hundo Yore Loinana, Sikiba Masina Lising Anini. Andro Kendragi Mafam Pumna Makta, Pung Kuntra Taruki Ban Kaukre. In fact, is district Manung Chanba Andro Kendrada Laiba, SDC Tulihal Office Ki, Laina Ngasidagi Jahi Tarataruki Mamang Digi staff Hamak Laktriba Asiga Mari Lainana. Chief Minister Amadi Mari Lainaba Authority, the Kayarak Hanna Office Asida, staff of Han Binaba Memorandum Pirabasu. Thaza batang piraga thabak oina onthok piraktaba asida kendra asida lairiba CSO amadi club sing na ngasi Azad ground da meeting ama pangthokre loinana meeting aduna chatliba tha December gi kunipan fawda sarkar na hariba demand asi thabak oina onthok pinanaba haizaba aduga masida kariguma positive response laktragadi Thangnaba numit December kumapan gi ayu pung taruk tagi December kuntra gi nungtin pung taruk fawba pung kuntra taruk ki andro kendra gi mafam pumna makta ban kaungnaba lepnari loinana akanba khongjang kayasu sangsinanaba sem saduna leiri hairi loinana karigumba piriba matam asi fawbada positive response piraktrabadi kendra sigi miyamna paliba sarkar asi fawba boycott taunanaba sem saba haina su meeting aduna lepna ki hairi Sahi Truki Mamanga Amani, Mudana, headquarter Pukataba Matunda, Nasi Powda, Amuka Handana, Risiket, Lakidre, Torokidre, High River, SDCC, Handana, Ambinaba, Hajarubada, Koina, Mamanga, Education Memorable Care, Hazagre, Mamang to Toitida, with our number, Chief Minister Secretary, Appointed Hazaki. 711 RR number aduga that 14/10/2020 da hazaki masita so amukana response lobi ratadana handaki ikoi da bida amuka Chief Minister Secretary RR number 642 that 29/11/2021 hazandi sita so amona response lobi ratadana maram oiduna angai phadana akoina akoi mayam akoi leiriba yerpopul andro sida leiriba club mayam punsal laga punsal laga angai phadana akoina ban kauna ba haina resolution ama pass to minara ba matunga ban kaudari bisi tasaina hoigi lakiba hoi December ki tang kunna pan pung ai pung taruk tagi thoraga makata na tang kunsa December 2021 pung numidang gi pung taruk oba kauba haina letare Nongmai Chingdol da Miyambu vote komba oithokte haina Mayang Imphal AC gi Congress ki mirep oigadoriba Dr. K.H. Ratan Kumar na fongdokre. Wafam asingasi Mayang Imphal Bazar da pangthokiba nongmagi oiba nupi singi political conference amba da fongdokhibani. Ratan Kumar na makata na haiki ACSC gi MLA na luchingba amagi tawfam thokpa thabak tawraktabasi laibak thibani. Miyam da nam haduna sakti sisna bahaibasi kanaroi. Asigumba thausilna vote kagani haibasi mangda fawo mangdabana fai haina Ratan Kumar na fongdoki ngarang Congress worker Altaf ki gari da sakhangdaba mioi kharana nomai kapsinduna life attempt tawkiba thodok asi akanba mawongda condemn tawi development gi lamda rajniti tawsi
Congress na lengak pairingai matamda mayang Imphal East-da chawkhat thaurang kaya paikhatkhi makha na chawkhat thaurang paikhatnaba handaki mikhal asida miyamna support tawbiyu haina Ratan Kumar na haikhi Laishram Nando Election Management Committee na sinduna Konthauzam AC-da INC gi mirep oina basem sariba awang jiri dagi Laishram Nando gi oiba khana nainabagi thoram aba Kangmong Maisna Maning Community Hall da ngarang pangthokre thoram aduda Laishram Nando ngarangbam dagi sokham ngauba amasung NSPC gi retired deputy manager Sanjembam Ibo Chaubana athoiba mithung lensing oina saruk yaki ACAC gi mafam kaya dagi lakpa wangang loi kaya na haiki Konthauzam AC-da mamangda mirep singna vote kaduna mihut oikraba matungda ACAC gi lambi thong thaknabi ising atai chawkhat thaurang kaya matam chana paikhat khide maram aduna Kangmonga khunthangnaba awang jiri dagi mirep oina thorakliba Laishram Nandobu amungtang mihut oina thagalasi haiki Laishram Nando na haiki kanagumba mioi singna mahaku vote leplaroi hana sandorakliba asi tawiganu soidana vote lepkani mamangda kakiba mihut sing vote matungda unaba chatlaga unaba fangde sel paiba mioi da sel khallaga vote piba toklasi haiki election sisu prajana apai dikirana sat babla si pasayamna diamba pasayamna pairami si kini desi praja akoina praja ki demota aya pi makul competition do mujo yang manjaroi adu ai aru bada ya da aya hadin meri aya kunana lana unaba kana bo ko wakar kharna tashamna do bole baroi aya ke shandu komo pate pate ko se ko bira ko no koi nanaba adu bota habo hono du aya praja yana ba laga praja thamoi sengna praja ki seba to praja hajaga ai praja bota habo hono de matang sida atenba break amalo minasi Badom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tawinaba experience lairaba nurse amati doctor thibada awaba thengna birabadi wabiraganu Medline Home Nursing Care Service Manipurna kungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing latuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store dagi Medline app download tawna booking tawi break matungda makataba pau pizari matam kayadagi oza watpagi matangda Jiri College Student Union na mari lainaba singda haizaduna laklabasu ngasi fawba response amata pibiraktabagi khoisaunaraba Jiri College Student Union na ngasi dagi college asi matam kaktana thingsinkhre hiramasigi matangda Jiri College Student Union gi finance secretary Konthauzam Somorjit Singh na hai Haukiba November tang nipan nagi Jiri College Student Union na college asigi physics department gi assistant professor Khoirom Kavita gi order kapiba natraga mahut thabiraknaba mari lainaba singda hanjin haikrabasu response pibiraktaba maramna college thingjanbagi khongthang asi lokhatpani Haukiba December gi tang kunmathoida kariguma response amata piraktabadagi Jiri College asi thonglongsin gani haikrabasu numid humni hendokla fawba response amata pibiraktabagi ngasidagi Jiri College Student Union na college asi matam kaktana thingzinjari haina mahakna makhatana fongdokhe Haukiba November gi tang nipan dagi hauraga Jiri College Student Union na physics department gi assistant professor Khoirom Kavita gi
order kakpiba natraga mahut thabiraknaba mari nerba department singda hanjan haigrabasu ngasi pawda tabidabna maram oiraga ngasi jiri college student union na jiri college si ngasi dagi matam kaktana thonglo sinjar SP Jiribam gi meeting makada Sub Inspector N Jayant Kumar Singh na luchingduna Christmas bye bye amadi New Year kumhai naksilakpa iroinana miyam tinba hengalakpa amadi lambi sorokta thokhaningdaba thodok sing thoktanaba Jackson Tharang lokhatpa oina Jiribam district ki mafam ahum Iravot crossing lamkhai amadi Gulartol dangasi ayuk tagi helmet uptaba amadi gari license yaudaba singi mathakta drive chathaba hokri drive asi chathadringai mamangda publicity su chakhiba leire hairi Chathariba drive asiga mari lainana SIN Jayant Kumar Singh na haiki SP Jiribam gi meeting makhada ngasi dagi hauraga Christmas bye bye amadi New Year ga mari lainana Jackson Tharang lokhatpa ama oina Iravot crossing lamkhai amadi Gulartol da helmet uptaba amadi gari license yaudaba mioi singi mathakta drive chathajabani niyom kaina gari thorokpa sing fagatle Ngasidege hauna Christmas bye bye New Year ga mai lenana SP Jiribam gi makada gai sing kemne rubakta basing apaina detain tawra thamjare auji kaiguma tawriba detain tawra thamniba gai sing si makada bo officer sing khanaraga kai tawbata ge do foreign khanarani auji akoina check tawjeriba pham jinje Gulathon lamkhai Iravot crossing afam ahum thongna tawjabani gari gi accident amasung New Year bye bye ga mari lenana thoningdaba thodok thoktana bagi dongta session tarong nakhsagan Manipur Pradesh Congress Committee MPCC gi President su oriba Nambol AC gi MLA N Loken nangasi nauna saba Nambol Youth Club and Library gi building haunabi matung ina sangaduna miyam da kusin nakri MPC inaugurated by Sri Namayapam Loken Sinha 12. Government employed tolong forba hormat sarkar ni. Masih kan TPC interview tu kan, paisa kau mani election bayar election memang anak dah itu way overdone ni untuk lagi pak. Sekumpulan boy dapat mayang turun mana sini perjalanan kita, aduh tu kita tak mayang aja biru nu. Kolom kandak kasih ni 15 day, numikra mani ni kolom kandak lau thora ni, masih dah lau ibat apa rumah, amat tu suami tu pengamuan, hujung overdone tu lagi buat ni. Sina, election kita kah laga form thar ke ending card tahu ke election mayang ni. Sida je lain lain suhai lepas tu mana tu lain tu lain lau sang mana lepas pandang tu lepas jualan laga matu ni पैसा में आपको ने election di sini lepas सिर्फ मतदान करके ने आपको था जब बिल अदु ना ऐको 2022 की मार्च का ऐको की सरकार है मत सोच मत लाग नहीं मधु तक तो बाल हो रही बात खोलो रही बात पूर्ण मत से आई की प्रजा सिंह आई की अहलमन सिंह ले बिल आई मतम खुदी मक्ता तापी तबीन को मयाम से की एडवाइस करो करना करम बतते हैं प्रायोरिटी की चीज तो आई को को ना तो जगह Let's make Manipur drug free haba hiram da yumfam oiba ani suba International Manipur Short Fiction Film Festival lising ani kunithoi ga mari leinana ngasi Imphal da leiba Manipur Press Club da paugi mifam ama pangthokre Ipak Films Production Manipur na sinduna pangthokiba paugi mifam aduda Department of Social Welfare ge Director ngangum Uttam Singh na Manipur da drug ki samasya asi yamna ningai oiba Fivam da lakle masi thengnabada lalong ahum thokna haibadi supply hantahanba demand hantahanba amadi drug na sokhanbagi chang hantahanba changi social welfare na hogalakliba angang singna drug asi chaningba poktanaba amasung soidana charuragasu layenglaga makhata na chadanaba amadi drug ki demand asi
lehendanabagi pandamda khongthang paikhatli loinana inkhalakli ba angang singda drug na kayam sokalakpage haibadu pauzil pige haiba taragadi film amasung drama na chingbasi mathau tari amasung film gi medium asi sizinabani haiki ngasigi paugi mifam aduda festival committee gi chairman Dr. S Manauton Singh Film Forum Manipur gi chairman S Mangolzau Singh amadi film festival gi convener Rakesh Nauremsu saruk yakhi social welfare om dagi lakadojina koina demand reduction naidi drugs si chaning danaba charam magasu layeng thuaga makhatana chaning danaba ade akoina haina bam lai kanam chabi dragadi karai dagi karbar to tholak toino kanana yon godoino yoloi haiba poram lai adu chage haibagi demand lai ragadi adum yolak patabani potse tholak patabani haibagi wakhalol ma lainai aduna inkhalai ba angang singda karmaina moise chaning danaba khoi chaning ba phau danaba soidana charu ragasu maise layeng thuaga makhatana chadanaba drug ki demand je sunglai lehandanaba haibagi pandam dudani anu masigi changjallakpa matam sida akhoi ki demand reduction nai jidi ayambana awareness ki oiba podamani akhoi khuding ma khangminaba ma mathau tai India gi Prime Minister Narendra Modi gi lujing makhada India da mara chetpa BJP gi lengak lehenana ba pandam da chathari ba ai gi mung BJP gi mung campaign asi ngasi oinam AC gi manung chanba oinam da BJP oinam mandal na sinduna chathakre campaign adu da Manipur Pollution Control Board ki chairman su oriba oinam AC gi MLA Laishram Radha Kishore BJP Bisnupur District Committee ki COVID-19 vaccination ki conveners oriba BJP oinam mandal ki mahila morcha ki in charge aduga Kainau Gram Panchayat ki Pradhan Ngangom Sobana Devi amasung BJP oinam mandal ki President Mangina Maru oiba myoising oina saruk yakhi BJP ki karyakarta kayaga loinana oinam ki imung kuntra manga da changduna yumbu gi ayaba lauraga sumang da BJP gi firal yungki amadi BJP gi poster su napki MLA Laishram Radha Kishore na haiki BJP na lebak asigi miyamu yaifanaba paikhatlagliba thaurang kayagi maramda miyamda khanghanba makhoigi awat apa hangbiba COVID-19 vaccine kapla bra kaptri bra hangdoktuna kapthoknaba wari saba BJP gi asengba ideology khanghanba haibasi tangai fade Bisnupur district ta election gi dama khatna chainaba Changthok Changsin Tauba Thingba amasung mihat mipum taugumsi masi chakhattabagi khudamni masina lebak santi purakloi democracy gi asengba saktam ngaknaba honasi haiki Birenda Sada Devina MLA Radha Kishore Christmas pangthoknaba Manipur gi church sing da leitengba hongnari Chingi church sing khaktanatana tampaki metai Christian sing nasu ngasi dagi pangthokadoriba Christmas kumhai gi damak church sing da makhal kaya gi mai gi leiteng haptuna decoration taunari Jesus Christ pu saithaba isai sakpa amadi makhal kaya gi harau tayambagi thauram pangthoknaba Fubala Independent Church amadi Presbyterian Church tasu thaurang tawbaloi Christian lining chatpa ichul inaw singi nungaraba Christmas kumhaina lakpada state asigi miyamda Manipur gi Chief Minister N Biren Singh yauna Manipur Pradesh Congress Committee President N Loken amasung State Council gi Assistant Secretary M J Kumar Luwangi maikai yaifa pauzil sing pirakli Chief Minister N Biren Christmas kumhai asi malem sinba thungbada mi kayana harau tayamna pangthoknai Jesus Christ ki nungsiba amasung thamoi launa hangdoktuna ngakpiba amadi mipum khudingda mateng pangbagi para adu loksilasi haina phongdokladuna kumai asina state asigi miyamda tangdu leitaba amasung nungaya faba purakpo oresanu haiki Works and Power Minister T.S. Biswajit Singh na miyamda maru oina Christian ichun inaw singda Christmas ki yaifa pauzil pirakli Christmas ki nungaraba kumhaina lakpada lamdam asida leiriba furup singi marakta machin manaw oibagi mari hena Jetson Hanba ing tappa amadi amatta oina punsinba ngamba oirasanu hairi Education Minister S Rajan Singh nasu Christmas ki yaifa pauzil pirakli ing tappa yaifa ba amadi COVID-19 free oiba lebak ama oirasanu haina mahakna pauzil pirakli
Amaromda Lilong MLA Y Antas Khan asu yaifaraba Christmas ki kumaina lakpada Manipur gi miyamda maruoina Christian ichin inau singda yaifa pauzil pirakli amadi kumhai asina lakpada harau tayamba nusi chanaba santi leiba amadi yaifaba oirasanu hairi. All Community Development Organization More Akodom gi President TS Buddha Maitaina Christmas ku mahina lakpada lubasigi yaifa pauzil pirakli. Kumai asina lakpada Manipurda Kundaminariba Kanglup Kudingmak Maru aina Moreda Leminariba Christian Lining Chatpa Furup Kudingmak Nungsi Chanana Leminaduna Nungaya Faba Samasama Oresanu Haiki Anoba Chai Lising Ani Kunitoy Asina Lakpadasu Nungsi Chanana Leminaba Samasama Ohelasi Haiki Nakalamaromda Lubasigi General Secretary El Kamal na Haiki Housing Malem Pumada COVID-19 na Miyam da Chaiting Piduna Leiringai Cherak Asida Atopa Lebak Singda Omicron variant Sandonarakpa Horakpa Asida India da su case kaya Hengalakpa Tengnari Masida Akhang Ahi Singna February Thada third wave Lakani Haiba Wafam Sing Pauche Singda Khangalakpa Asida Aseng Bacheksin Taurang Lokhatuna Dukan Fam Liba Sing School Chat Liba Satra Sadri Sing Amadi Manama Sing Yonbiriba Ima Ichel Singna face marks na duna Chana Kangnon Sing ngak na chakpina basu mahak na apil tauki. Bere lama huzik lai India da su yoksele maramasina akang isingi mod matungina lai ba February se da thar web soira roi haibagi mod kaya ma ngisigi paper sing da yob kaya thingnare maramasina more iram dambasida lebiri ba kwai puramagna yumdagi mapal tholokpa matamda marks season abiu loinara dukal phambiriba Isilinaw sing insyang napi yung biriba imay indol sing school saliba angang punamagna hariba magsasi sisinabigi kanglola si ngasi dagi hobi section bahibis dagi hena phaba topo upaya malaiti si khanjarba matungda ekodonda ngasi muregi miyamda masimatang message pija Universal Friendship Organization UFO Thangmaiban Chairau Chingi Tarataruk Suba Mapo Kumon Tauram Ngasi Thangmaiban Chairau Chingda Pangthokre Ngasigi Tauram Aduda Hizam Newton Chandra intending candidate Thangmaiban Esina Haiki Lamdam Asida Ekoigi Nat Amadi Saktam Mangsilaklaba Matam Asida Sajal UFO na Lawriba Thaudang Asi Yamna Chawi Mahaksu Sajal Ichil Inau Singa Matam Pumada Chatminagani Haina Newton Chandra na Fongdoki Ching asigi saktam kannabaga loinana Manipurgi huyel lalong thang tabu yokhatuna thamliba sajal gi irik igi ida su cheli election maya yorpada chakcha haijanaba khana chainaba leptan thoklebasi yamna laibak thibani haina sumhang na fongdoki candidate khuningmakna khatna chainaba yaudana apam mihut khanbagi tanja adu lawminasi haina sumhang na makhata na fongdoki Organization asigi luching purel oja mani sanagi mafam dasu katpa sanglen amasu thauram aduda sangaki Break! General Senat! Salut! Break! Visa! Quay tunaw ko Jati ba kannaba sawbat thang loriba sajal gi sinau singi dugunaba sajal gi sing pulen zamani snagi magi sengle nama asi ai sa gi jamu tan chan sing itin candidate thaiba ke sina ai gi sagi angamba khalon angamba lejaba khara rena sajal gi sinau singi pangal Lalau sing happy halaga asi senglaba asi gulaba chelau singi singa sida asi sangga jabagi habanu duna jagi sanglen sabi kusne pungam sakuk sabani agi wakhalonda ngasi no magi phagi lon gi chanabi nat gi chanabi mangthal amata masida ran ti tawjariba tawbiriba sing thopiraliba bai sinau singna aikoi Sajal Sinau Subu Patangai Pati. Matang sida atin ba break amag sulong minasi.
Ningol singi punsida khwaidagi maruoiba numit asibu hena magol hapnabagidamagta laizare bridal makeup and portloi collection by Dojo Chongtham. Phone number 9366-214-258. Break matungda taramna okchabaga loina makha taba pau pizari. Nongmagi oiba Congress Party gi mifam ama ngasi ithaida pangthokre. Election Campaign Committee and Ibobi ex-candidate 29 Kumbi Esina Sinduna Pangthokiba mifam aduda Congress ki mamang de mirep oikraba and Ibobi na Congress da yauduna miyamgi amadi lawmi sinmi singi hargi awaba mayok nabada mahakna honarakhiba kaya miyamda nahona na thamki loinana praja miyamna vote piba matamda thamoi sengna kathokpa mi khalaga pibiu haiki ngasigi mifam aduda saruk yakhiba singna Congress ki ticket fanglakpa mioi aduda miyam hupna saugatpa hainasu yanaki 속초 쇼다 가는 것도 꽤 많이 나. 그게 뭔가 우리 라비야 버려이 있는 말이 그 로고 시요예요. 그걸 이제 아야 가만히 비석중이 라는지 그것도 영어로 들어서 아이 하이스쿨 다 먹고 나타난다. 아이 폴리틱스 다 무슨데 그거야 폴리틱스 성진 것이 प्रजासंघ और पा मायाम में थलपा आई पुंसीदा याम नाना वेगा ओजा वेगा अगर आलम इंसना लन कंपनीगा थमना वाट बादरा लेरगसु कुबी के नगा लोमी सिंह यावा प्रजासंघ यावा से आई हाथे नगसु थेंगजत न लासा आई कोई लोमी सिंह ना लोमी में तंगा इतन ठोकरा इसा ठोकरा इकोनी मुझे वान मुझे लोग कर रहे हैं जहाँ भी आवाम पे आ हम खेलने को तो एक सौ लोगों में सारी में तो की वापस मुझे Chani nifu humdoi suba sajagi masaloi sang ama ngarang thanga kendragi kaibulam jawda hangdokre kum lising ama chamapan kuntra mari dagi ningthau chorachan maharaj na luchingduna sembiramba mitai huyen lalongi mahi adu makha samtharaktuna ngasidi UFO na maitai khudai gi maki gadawraba nat kannaba kan honaraduna lakli thawramaduda BJP gi spokesperson M Asni Kumarna mitai su saruk yaki mahakna nat yokhatnaba honariba kathoklaba thomi singbu thagatpa phongdoki loinana UFO da lupalising kunmari mateng oina piki thawramaduda Manipur Panchayat Samiti gi Vice President Ima Singh Jila Parishad Member O Ibozau Pradhan M Dhaneshwar amadi UFO bu nushibiba amasung sagatpiba mioi kaya su saruk yaki समाज सिदा करीब खरा ngamba akoina hingi matamda kariba contribution khara torba ngambodani biyo akoina tanare rase amasung ngasi mirona tungi damu to khalaga haruk torba duboni aje yamna maru boli rase adu ibaru oil racing manunda paita maru akoi proof akoi jati akoi horpam akoi naat akoi culture akoi sanskriti sipuna masina sa akoi kai mu dakhan masi na there ga sabai damne habsima ai am len hajini PPCM amadi PPCM student swing gi thomi singna paring nai na chatharakpa consumer affairs ka mari leinaba Manipur da leriba tongan ba kaithel singda pot ki mamal tang na yonba expiry oiba pot yonba pochai gi wet yengsin bagi thoram ngasi Bisnupur bazar da makha chathakre Singi ko student ko pa kuma napane ba ku ya ga ma ki ke bin ai sai kun thura mai sai kun thura bani na ko
अदगी नीरज सरता है थाव थेंगे है अखोई कदाइदगी कमायना लाकनो है अखोई सुमायना उदे ममनजी सिना पुन्ना अखोई कनोसिना नीरज मुस्तार्ड ऑयल सी ममनजे लुपा चनीगा पुंपुंदोय पीबनी अदुबो मयाम दुकान योलीसे चनी ग हुंगादेना चनी हुंद्रा बाबू योली सिदम ममनजे अचामगा मसी तारगी योन ngamiसे करमायनी योलिनो थावजी कदाइद सेमबनो अदुग मसी थावजी क्वालिटी कदाइनो हाइबु चपचान उते अदन मसी अखोई चार कानदो दुदा अखोई दंग सी सोकदोरिबा अदगी अखोई दंग सीगी अखोई हेल्थ लाकदोरिबा प्रॉब्लम सिंग अदो सिगी मतंग सेसिदा ngasi अखोइना थावजिमा अखोई कंपनी सी सिजन्नबगी मतंगदा अखोई थावजिमदी अखोइना पुजरे मसिमा खुंद्राकपम एसी की बीजेपी इंटेंडिंग कैंडिडेट अमसुंग बीजेपी मणिपुर प्रदेश की मेडिकल सेल की कन्वेनर डॉक्टर खेचमेयुंग कला सिंह खुंद्राकपम एसी द लेरिबा क्रिश्चियन लाइनिंग चटपा इमुंग कुंदा लाकलिबा क्रिसमस कुमहैग मरी लेनना चानब पोटलम सिंह पीख्रे मफम सिंह अदुदी पुरुंगी हैप्पी वैली अमदी पांगई लाइरम मपालनी डॉक्टर कलाना क्रिश्चियन लाइनिंग चटपा मिपुम खुदिंगमंगना लाकलिबा क्रिसमस असिदा पुक्चेल सेंगना हराउना अमदी नुंगाइना सरुक याबिदुना चौखटपा अमदी शांति पुरकपा ओइबियु अमसुंग कोविड-19 दगी ngakthokpa ngamnaba SOP ngakna chatpiyu amadi mipum khudimakna vaccine kapthokpiyu haiki khunja singna mateng pangbibagi damak Dr. Kalabu thagatpa phongdokhi चोरचांदपुर की सिंहाट PS की मनुंग चनबा मफम अमदा पुमजलाल ngaite कौबा न्यू लमकादगी मियोय अमा हलंबगी थौदोक्ता चेनाबदगी पुलिसना वांटेड लाउथोख्रबा वालपाकोट खुलदगी नेखोहाउ लालटिन खुमा ngarang ayuk pung 10 makhai rom tarakpada singat पुलिस की OC इंस्पेक्टर रोमेल गांगते अमदी SI होलेन संगना लुचिंगबा सिंहाट PS की टीम काबुना फारी हाइरी निंगसिंगबा याबदी महाक फानबा पाव पिबा ngambada lupa lising kun gi riwat pigani haina पुलिसना लाउथोखिबनी Manipur Hill Areas Autonomous District Council Bill lisingani kunmatoiga mari lainana Atsum keso amadi ansamna Manipur ki National Highway anigi paringda yamna toina total shutdown amasung blockade kaubagi mayokta High Court of Manipur da pukhalakpada PIL amaga mari lainana High Court ki Division Bench na ngarang mari lainaba party singda pakum pirak namba notice pikri hairi Angom tomba kauba miyoy amana pukhalakpa public interest litigation PIL adugi pakum mathang chahi ki February ki tang ahum fawbada pirak naba union government state government amasu ban blockade kaubiri basing da High Court of Manipur ki Judge Sanjay Kumar amasu Judge Murali Dharan ki division bench na notice pikhibani hairi IGAR South की मखादा मोरे बटालियन असम राइफल्स ना ngarang मियोय अमल लुपा crore अमा दशमिक मंगा रोम की ममल ओइगदबा World is yours WY tablet listing kuntra mathoiga konana मोरे गेटी बोंगमोल खुन मनाक्तगी फारे हाइरी Border Domination Patrol manungda Assam Rifles की ट्रूप सिंगना टी बोंगमोल खुन मनाक्ता मियोय अमा चिंगनानिंगाय ओइबा मोंगदा कैनबो बाइक अमा दलाकपदा खामलगा चेक तबदा WI tablet listing kuntramato yauramba thengnakhibani amasung makhataba ain gi oiba cherak lakhotnabagi damak More police station da sinakri haina Assam Rifles na thadorakpa cherol amana hairi All India Football Federation AIFF na hairi malemgi khwaidigi thak wangba football gi lup oriba FIFA kumja lisingani kunnithoigi oina referee single list lakhthokpada India gi official 19 gi manungda Manipur gisu Thokchom Ranjita amasung Sapam Kennedy gi maming yaurakre Ranjita asi state asigi nupi gi FIFA referee ahanba oire amadi mahak hauzik mapan suba IRB da nupi constable oina thabak tauri hauzik aroiba da maru oiba paw amukhana National BJP gi President JP Nadana hairi Women empowerment asi Manipur da taseng na uba fanglei Mipum khudimang na nusi chana na hingminaba chumgani political gi oiba khenaba meeting leirabasu hingsagi thabak chatharoidabani haina DGP P Dongle na phongdokre
amadi Manipur da haukiba pung kunmari asida miyoi nipan nauna COVID-19 positive oikre miyoi ama laikidre laikidaba masing lising ani yauri matang sida Pony TV na pizaba numidangi Manipuri pau loizare yengbiri pa pumnamakpu amuka na khurumzari.